Khongjom degi thorom angan ba ayuk tegi pangthokpa hokre miyoi kayana athoba singi mafamda ikai kumnaba utnakre Kurumjari Istv ki paw miyeng tabiri ba punamakpu taramna oksari hauzik kamaru iba paw santongna pijari Khongjom degi thorom ngasi angan ba ayuk tegi hauna pangthokpa hokre Manipur sarkar sinduna pangthokleba thorom asida Manipur gi mafam kaya degi miyoi kaya laktuna leikidraba athoba singi mafamda ikai kumnaba utnari sarkar gi phamnaiba phamnaibi kaya su sarup yari Amorom ngasi gi Khongjom degi thorom asida Bharat ki President Pranab Mukherjee na sarup yagadoriba asigidamak Manipur sarkar gi maikedi sem saba loikhibaga loinana pamdaba thodok thoktanaba security gi akan basaksin thorang lokhatli Numit jungba matungda President Pranab Mukherjee Indian Air Force ki akanaba helicopter amana Imphal airport ta thunglaba matungda atopa Air Force ki helicopter amana Khongjom tana satnanaba sem saduna laikre Amaromda President ki Khongsat asibo korkomna boycott tawi haina laukthokkiba amadi mahak lakpada miyam saruk yabiganu haibu wafam thamkibadigi Manipur gi mahausagi punsida ahongba kaya leiri Kwaramal kaithelda mi lakpagi sang yamna hanthaki dukan singning tina thong hangna khide arapa amadi anakpada satkadaba passenger gari sing sana khide housing fabugidi pamdaba thodok thopagi pau leitri Pau gi marak thana break amatang lomina kisi Lengshin birao Sarma Opticals BT Road Imphal na special offer pijabaga loinana hodok chare lens khaktumak laigadaba scheme masi pambi basingna isagi mit kachana ba fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengshin birao Sarma Opticals opposite Johnson School BT Road Imphal Adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adongi awaba punamak koknabigi pambaini diabetic na naraba anabasing nasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Gari mangani haibagi waningai oidre leijare anti-theft device super safe gari thenglakpa engine on tawbada SMS amasung calling tawraga khangalakani Haukraba gari engine off tawba yai gari gi leifam phone dagi map ki mateng na yengba yai hairiba device asi tungi ai fanabagi damak singjamai chingama kha yanglemne kaida leiba MS Band of Brother dagi leibiu Imphal East West amasung Bisnupur district ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba mong da lobi bayagani enna akupa marol gidama contact W Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bisnupur Bazaar Bisnupur Break matungda makhataba pau pizari Khongjom degi thorom ga mari lenana desam amadi siza blood bank and transfusion service na pun sinduna siza hospital da humpumatu suba voluntary blood donation camp pangthokre mahiroi khunai amadi miyam gi dama kathoklaba haiba thimda pangthokpa thorom aduda nupi yauna miyoi niphurom na EPK
Desamge General Secretary and Edisona blood donation camp asi hayeng surims ta pangthokani. Athobu sumuning singduna EPB tharamasi pangthokpani haiki. Khongjom dega mari lena blood donation camp pangthokchari basi matamama kogi ipai pusina khongjom milang thamda ipai pusina ireiba kidamak ireiba ki ningtam ngak nabagi damak masagi singdi de chenba I amari thawai katlaga ireiba ki indam sing ngakhi makoi khudum ilaga makoina katchiba I dugi laman khajita marabasu singboina masi desamgi volunteer singda ko mahiro sing singi de chele I je masi akoina lebak miyam gidamak ta kathok laga koina matamduda Tawaina Potapi kiba iramdam ningtam ngak nabagi damak thawai katchiba athauba singdugi mafamda koina akoi I se kalaga ikai khono utpagi thoramoina masi akoini donation camp se pangthokchagani Lakliba April ge tang kungamanga dagi Manipura Food Security Act sanaduna masigi makada fangada bakana basing Prazamiyam da fangalagani haina handakta nauna Consumer Affairs Food and Public Distribution ge Minister Odiba KSS Birena media da phongdo khraba matungda Food Security Act ki ration card yenbigi matangda asawa watho kaya lakle Moirang da ration card yenbigi matangda Congress amadi BJP ani gi marakta sauna muknaba thokpadigi CR person yauna councillor fawa asok apan nang kibagi thogdok laikre Nakalamaramda Oripok Ward number 6 na Koliba Oripok Panchai Maning Laikulem Bilaikai Khoisnam Lekai amadi Huidrom Lekai gi agent khannaba thaga kiba miyoi khanbagi mahutta atopa miyoi amabu agent oina khalakpagi wathok amuk lakle Laikai marigi club amadi maira paibi singa sinduna wathok asigi matangda Khoisnam Lekai Youth Development Club Oripok ke sangdenda paugi mifam ama pangthokre Development Committee ki President K Megasandana Laikai mari asigi yenglaga khudong sagadaba khanduna agent hapmanaba wafam mailenava singda khangan khrabasu madugi ona tainabada Kuman tem ongbi sorojini kobinupi ama agent oina khalak liba asi Laikai marina yaba ngamloi haiki Tang kumanga dagi hongna yen ga dariba akoi resident card se masisu akoi MLA na pulap pure haiba ba ma so koi phangjare yaragadi masi mari lena akoi commissioner akoi councillor singba member singba ward sigi kan to ba ya ba thobu ba ya ba singjira masi kan sisu mafum chana chana chinabi dana atu ma tadi dukpina basu akoi appeal tageri Tamelong District ki Manung Sanba Khopumgi Longkhoi Lokta Minor Irrigation Department na AIBP scheme gi Manung Sana Lupa Lak Kuntra Henbigi Senpam na Sariba Damasi Mawang Maril Tadre Damasigi ising pigadaba drain kaya kaiduna leire Damasigi Matangda Jaliarong Student Union Khopum area gi advisor Maiton Dai Kamaina Lopam Singda ising pinaba Sariba Damasigi Kanaba Amata Praza Singna Pangdri Haiki Koi sabadi sare ado koi sadi habiti nate ado masi afam chana mafam chana khatang ka khalamaga sembi ramadi hajiki labu si matai si lebi ba si singchu jana adum cultivate tobu yabani ado da sum kumtharaga masa gi laugi mapu du gi contractor gi yum gi makha laugi manakta saba hai se koi pamjade masi gum basi matung manau do tobi na badum koi request tawningi ado ga hajik chai bi si su semba loibaga hekta isingna interact matamda kaibana su halabagumba sigumasi mayam yengma matamda quality maintain tawdaba aduga cement gi quality su phajara sibidaba masigumasi ekoi yengma matamda yamna ekoi student union lomdagi nungai taba yamna thawai sokpa yamna phongduk sei masigumasi matung manau de ekoi thabak masigumasi tawu matamda ekoi NGO kangbu ga khara manaraga yenga asi tawu yabra ajaba maungda tawraga ekoi quality maintain tawraga mayam gi damakta seba tawjasi haibasi ai gi comment oina pijani Pantau isai kongi matangda waru sintama lehansi haina sanura lamjingnan kanglaipak CLK na thadorokpa cherol amana khanglagri waru sin produktuna tangdu leitaba khunai ama ohenna ba honabada wangkai hizam lekai gi miyam amadi Pantau isai kongi ima leisam ina loisangna punna saruk yaduna honna minerasi haire amuka na break amatang lominaxisi Wanted some electronics mechanics for repairing Istv set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary Istv Network. Unique Education. Admission open.
3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjangi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Delta Tutorials for CBSE. Admission open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Break ki matungda makhataba pau kharaga pijari. Ngarang numidang pung talagani choi khara helakpada Singzamai Police Station gi manung san leiba kwa kaitel lamdong leikai da leiba u namatha makha saba thonawjam Santi Kumar Maitei apok palai khidraba TIs asaugi yum mai na sakre electric gi horokpa oigani thajaba mai sakpa aduda sel oina lupa lakh ani ga loidana lupa lakh Nepal romgi mal sangmang takre hari Thaudok aduda Santi Kumar yauna mahaki mase Santibala amadi Santibala gi masanupi Monica soktuna Rims Hospital da pukatuna laikanaki Laibak tiba thaudok asigi matangda kadagi hanigi additional chief engineer oiramba K Manoranjana hakthengana satuna yangsin kibaga loinana khudaki oina sel oina lupa lising taragi mateng pikre loinana makha tanasu pangba yaba mateng pangani hari Oripop Kulem Lekai Digi, Kongdram Premzit Allies, Birzit Kovasahi Nipuk Maridom Suraba Miyoi Ama, Satkibatang Kungi, Ningto Kaba Numita, Mayumdagi, Tokibadigi Handilaktre, Mahak Fit Manga Insi Mapal Rom Wangi, Kongrau Higok Amasetki, Tisat Amalitki, Ganagumus Singna Mahakpu Tengnabidabadi, Kongdram Prem Kumar, Oripop Nariam Tong Kulem Lekai, Natraga, mobile number 9862 I31837 the Pau PBU Heidi. Maruiba pau amukhana Khongjom degi thorom angan ba ayuktagi pangthokpa haukhre miyoi kayana athoba singi maphamda ikai khumnaba utnakhre miyeng tabiri ba punamapu amukahna khurumjari